kainoni aina ngarang video amakak mati amakak thagat paniyabako aduga video do aina edit tawba karimde sound loi yagibne aba video do thagat pada makhon do amta yaramdre kamai tene khangde makhon yawde aidi hojikta khangeba comment pabada ada mi khara jo comment adugi dudi adu hapaga phabne ada hapaga phabne adu kap thokpiu kaina comment myam parak du aidi dum ya boi khanba ada in dikhalleba ai video je mi je haidi nahanga yengbibude yam handani yengbajida kari bera laibno na khanba ada dum ai kan video je yamna nungaiba natabani sum moroki kari gi bera ka budu utpadu de yengbidaba oibsani na khalleba ko aduga ngasi aina yi comment yengu matamda sound yade khote na koi khara thengna bududagi ai gi sum youtube family gi member jing koi kasar ima thorani hoi che sujita hoi moina adu iramda thengna in thari yengba ada aina khangna chana bujing da ju hangbada kamai toge habda moina ju amta yadi ba moina sum nangna ulakpa thumbnail kari kara utpadu da morokini na sum kanu toroga khangbada gi mayamna comment halak poirongani akhoi da thabda ju amta yadi hairo kanda aina thari yong kai gi da ju yadi kamai na yadri no ju gyan ta deba ado adu du ge ai kanu torokuni mathak sida semakpone aina ngarang semgi do atai na teda akhoi sigi aigi umorok se handak se umorok se phana yam pale na haraururaga kaidoge bo hojik se e fit sabdu oidoira kano toroga akhoi gi masam manaji da thujillaga kano tawebo ko mayam kasalebo ko sidadi ngara ina loi ayamadi sengarabni swaida kharadi leiramgadra aswaida khara leibne aswai aina video do mayam kasan baduda nungai tadana ko haji hanadi brush tawraga ije sum khara sengamen tu sidaga kasala ije mayam yam ko to sijdi yaramdre ba yam ka ba yauri bu kasalaga khoi kaidoge bu morok mapan charak pujingji loina ma kasala morok singje loina kelal leba aduga morok tilaina khogi sorry morok mapan ji dilaina morok masam cha pan baji bokte napsalaga haijing phadringai da mana loina kelan ba adu kelan ba hanadi amai khara khak tawram badudadi kaino tawbune ba aina brush na khaga semtokbi ba ising kitang na kano tawbi ba aduda sum henjallak pa haitare ngamakta ba ada ai masidi hidak am kapthok ta ba yadong mandre na aina kari kapna phani yaringa chemical ji di sidi season ningde na chemical je season na dana bdi hona bane buko aida sum yaroidra nim kapna di oiba yadre na adugi video do aina ai kaino ji video ji yengbiri ba sum hena khanghai ba haitare no umoroki matang da ade sigi matang da adudugi hangbane ba ngarangi do aina ngarang di phana am di sengbane tapna ising tawraga ko tu sidaga kari sidi khasak khatane ba ngarang di yam ka bi yawe ba mayam haidi bambi ji hojik manung chang thira di mayam leiram gini ba makhadi mathakta yengbada di khangde ba ko makhadi yeng pa matam dane tu sida mathakta yeng di kem tok do malaga tu sidaga leiyo ka sal leiye sijina mai manaji khaknatana kan mahai jibokte loina kian thuna kelan ba ya bai phibam de lak pai tare ada ina handakti umor khara pandore ha kan si ji sum matha sarak pa magi kanu to ji pamu do adugi kanu to gimne da ngasi je kanu di ngarang gi do kamen kana ba akhoi gi usingja de tinga ga spray tok thopiu adagi akhoi bim liquid to hapaga spray tok thopuju phai khole adagi magi GOM gom haidoira GOM hai hidak aduju phabani khopani ana mayam comment budi kana ba mayam budi pibire ko ado ai ju ngasi je khatang try tauge ai sida are budu usingja gi duju leire usingja du gi ju khara phula kap thoke natragana khoi gi bim liquid kitang hapaga kap thokpudu ju aduju yenge na khan bane ado ngasi jina mu kamai tauge bu nongji amuk chui nungsa amuk hangni adagi amuk khara hange ka byagadre yeng halega amuk khak chui ana ngasi jima thabak to amta oya da leire adu dugini ada video makon thokta budu je nungai mandabugi amuk kakhatlaga aina haidi kari matang da kari kano to buno habdo amuk adugi namjage na yam sangna blog oina sembenga tab tu sida mayam siga leije ada sidai da marak ta mai mapan thingkhalaka do
ꯀꯩꯅꯣꯗꯣ ꯃꯣꯏꯅ ꯂꯣꯏꯅ ꯀꯥꯁꯜꯂ ꯂꯩꯕꯩꯅꯦꯕ ꯁꯤꯁꯦ ꯁꯤ ꯑꯇꯣꯞꯄ ꯃꯔꯛꯇꯁꯨ ꯌꯥꯝ ꯂꯩꯔꯝꯒꯅꯦꯕ ꯁ꯭ꯋꯥꯏꯗꯒꯁꯨ ꯀꯥꯁꯜꯂꯒ ꯍꯧꯔꯛꯏꯁꯦ ꯁꯤꯗꯤ ꯑꯩ ꯉꯁꯤ ꯎꯂꯩꯁꯤꯗꯤ ꯌꯥꯝꯗ꯭ꯔꯕꯅꯤꯀꯣ ꯉꯔꯥꯡꯒ ꯂꯩꯕꯗꯨꯗꯤ ꯌꯥꯝꯈ꯭ꯔꯖꯥꯠꯅꯤ ꯁꯤꯗ ꯀꯛꯆꯤꯡ ꯀꯣꯛꯆꯥꯎꯕꯤꯁꯦ ꯀꯛꯆꯤꯡ ꯑꯆꯧꯕ ꯁꯤꯗ ꯂꯩꯔꯤꯁꯦ ꯃꯌꯥꯝ ꯍꯥꯏꯗꯤ ꯆꯦꯟꯕꯁꯦ ꯊꯨꯕꯅꯤꯅ ꯎꯔꯝꯒꯗ꯭ꯔꯥ ꯎꯔꯝꯃꯣꯏꯗ꯭ꯔꯥ ꯁꯤꯒꯤ ꯀꯛꯆꯤꯡꯁꯦ ꯑꯩꯅ ꯉꯔꯥꯡ ꯚꯤꯗꯤꯑꯣꯗꯁꯨ ꯎꯠꯈꯤꯕꯅꯦꯕꯀꯣ ꯁꯤꯒꯤ ꯀꯛꯆꯤꯡꯁꯦ ꯃꯌꯥꯝ ꯀꯥꯁꯜꯂ ꯂꯩꯗꯣꯏꯅꯦꯕ ꯍꯦꯛꯇ ꯀꯛꯆꯤꯡꯁꯦ ꯈꯨꯌꯥꯝ ꯑꯃꯅꯤ ꯁꯤꯗꯒꯁꯨ ꯂꯩꯔꯤ ꯀꯛꯆꯤꯡꯁꯦ ꯎꯒꯗ꯭ꯔꯥ ꯎꯔꯣꯏꯗ꯭ꯔꯥ ꯌꯦꯡꯒꯦꯀꯣ ꯆꯦꯟꯈ꯭ꯔꯕ ꯑꯁꯤꯗ ꯆꯦꯜꯂꯤꯁꯦ ꯑꯁꯤꯒꯤ ꯀꯛꯆꯤꯡ ꯑꯆꯧꯕꯁꯦ ꯍꯦꯛꯇ ꯈꯨꯠꯂꯩ ꯑꯃꯅꯤ ꯑꯗꯨꯅ ꯁꯤꯁꯦ ꯁꯨꯝ ꯀꯩꯅꯣ ꯇꯧꯔꯛꯄꯗ ꯑꯩꯅ ꯃꯊꯥ ꯁꯥꯕ ꯍꯥꯏꯇꯥꯔꯦ ꯍꯦꯛꯇ ꯎꯃꯣꯔꯣꯛꯁꯦ ꯁꯨꯝ ꯄꯥꯟꯕꯒꯤ ꯐꯖꯕ ꯍꯟꯗꯛꯇꯤ ꯑꯁ ꯌꯥꯝ ꯄꯥꯜꯂꯦ ꯅꯨꯡꯉꯥꯏꯔꯦ ꯍꯥꯏꯔꯨꯔꯒ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯇꯧꯔꯛꯄꯗ ꯑꯩꯁꯦ ꯀꯔꯤ ꯇꯧꯔꯒ ꯐꯗꯣꯏꯅꯣꯅ ꯍꯥꯏꯕꯗꯣ ꯑꯗꯨꯗꯨꯒꯤ ꯁꯨꯝ ꯃꯌꯥꯝꯗ ꯀꯩꯅꯣ ꯇꯧꯈꯤꯕꯅꯦ ꯁꯤ ꯎꯃꯣꯔꯣꯛ ꯑꯅꯤ ꯑꯃꯗꯤ ꯀꯩꯅꯣꯕꯨ ꯇꯧꯔꯛꯑꯦ ꯃꯄꯨꯡ ꯐꯥꯖꯜꯂꯛꯑꯦ ꯃꯆꯨ ꯂꯥꯛꯑꯦ ꯑꯅꯤ ꯅꯠꯇꯦ ꯑꯍꯨꯝꯅꯤ ꯁꯣꯟꯒꯤꯗꯨꯁꯨ ꯂꯥꯛꯀꯦ ꯇꯧꯔꯦ ꯑꯗꯨ ꯎꯃꯣꯔꯣꯛꯁꯤꯒꯤ ꯃꯇꯥꯡꯗꯅꯦ ꯉꯔꯥꯡ ꯑꯩꯅ ꯁꯦꯝꯖꯈꯤꯕꯗꯣ ꯑꯗꯨꯒ ꯚꯣꯏꯁ ꯑꯝꯇ ꯊꯣꯛꯇꯕꯗ ꯑꯩꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯕ ꯑꯗ ꯀꯛꯆꯤꯡꯁꯨ ꯑꯆꯧ ꯑꯆꯧꯕ ꯆꯠꯂꯒ ꯁꯤꯒꯤ ꯃꯥꯁꯦ ꯑꯦꯐꯤꯠꯁ ꯑꯣꯏꯗꯧ ꯃꯥꯜꯂꯦꯀꯣ ꯀꯩꯅꯣꯒꯤ ꯀꯥꯁꯜꯂꯤꯁꯦ ꯑꯗꯣ ꯇꯨꯁꯤꯗꯒꯁꯨ ꯈꯔ ꯈꯔꯗꯤ ꯀꯥꯔꯤ ꯉꯔꯥꯡ ꯁꯦꯡꯕ ꯌꯥꯕꯗꯤ ꯁꯦꯡꯈ꯭ꯔꯕꯅꯦ ꯑꯗꯨꯁꯨ ꯍꯦꯛꯇ ꯅꯣꯡꯃꯗ ꯍꯦꯛꯇ ꯀꯥꯁꯜꯂꯛꯏꯕ ꯆꯥꯡꯁꯦ ꯉꯔꯥꯡꯗꯤ ꯍꯦꯛꯇ ꯃꯄꯥꯛ ꯊꯥꯒꯠꯄꯅꯦ ꯉꯔꯥꯡꯒꯤ ꯚꯤꯗꯤꯑꯣꯗꯨꯗꯤ ꯌꯦꯡꯕꯗꯗꯤ ꯈꯪꯒꯅꯤ ꯑꯗꯣ ꯁꯥꯎꯟ ꯑꯝꯇ ꯌꯥꯎꯗꯕꯗ ꯅꯨꯡꯉꯥꯏꯇꯦ ꯃꯣꯔꯣꯛꯀꯥꯁꯦ ꯁꯨꯃꯥꯏꯅ ꯃꯆꯥ ꯃꯆꯥ ꯍꯥꯏꯅ ꯄꯟꯈꯠꯂꯛꯏꯁꯦ ꯁꯤꯒꯨꯝꯕꯒꯁꯦ ꯍꯦꯛꯇ ꯀꯦꯟꯕꯤꯅꯦꯕ ꯇꯧꯔꯤꯁꯦ ꯍꯥꯏꯗꯤ ꯃꯥꯅ ꯂꯣꯏ ꯅꯞꯁꯜꯂ ꯂꯩ ꯈꯖꯤꯛ ꯈꯔ ꯑꯝꯇ ꯊꯣꯝꯃ ꯂꯩꯌꯦꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯁꯦꯝꯖꯈꯤꯕꯅꯦ ꯑꯗꯣ ꯃꯌꯥꯝꯅ ꯅꯨꯡꯁꯤꯗꯅ ꯀꯃꯦꯟ ꯄꯤꯕꯤꯔꯛꯄꯗꯨꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤꯁꯨ ꯋꯥꯈꯜ ꯂꯧꯁꯤꯡ ꯑꯣꯏꯕ ꯑꯗꯨꯅ ꯑꯩ ꯍꯧꯖꯤक ꯅꯨꯡꯁꯥ ꯈꯤꯇꯪ ꯁꯥꯕ ꯅꯣꯡꯁꯦ ꯑꯃꯨꯛꯇ ꯂꯦꯞꯄꯅ ꯇꯧꯔꯤꯅꯦ ꯅꯣꯡꯁꯦ ꯀꯟꯇꯤꯅ꯭ꯌꯨꯁ ꯑꯣꯏꯅ ꯆꯨꯕꯁꯨ ꯅꯠꯇꯦꯕꯀꯣ ꯑꯃꯨꯛ ꯍꯦꯛꯇ ꯆꯨꯕꯁꯤꯗ ꯌꯥꯝ ꯀꯟꯅ ꯑꯃꯨꯛ ꯆꯨꯅꯦꯕ ꯉꯥꯏꯍꯥꯛꯇꯪꯁꯤꯗ ꯑꯗꯨꯒ ꯐꯠ ꯑꯃꯨꯛ ꯍꯥꯡꯈ꯭ꯔꯅꯦꯕ ꯁꯤꯗꯒ ꯀꯛꯆꯤꯡ ꯅꯞꯄ ꯂꯩꯁꯦꯕ ꯁꯤ ꯃꯅꯥ ꯎꯃꯣꯔꯣꯛ ꯃꯇꯨꯡꯒꯤꯁꯤꯗ ꯑꯗꯩꯗꯤ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯔꯒ ꯎꯃꯣꯔꯣꯛꯁꯦ ꯐꯖꯗ꯭ꯔꯥ ꯃꯌꯥꯝ ꯁꯤ ꯆꯥꯕꯩ ꯉꯥꯛ ꯅꯠꯇꯦ ꯁꯤ ꯄꯥꯟꯕꯒꯤ ꯅꯨꯡꯉꯥꯏꯕꯗꯨꯅꯦꯕ ꯍꯟꯗꯛ ꯑꯩꯅ ꯁꯤꯗ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯁꯤ ꯐꯖꯅ ꯄꯥꯜꯂꯤꯗꯣ ꯁꯤꯗꯒ ꯐꯖꯅ ꯄꯥꯜꯂꯤ ꯑꯅꯧ ꯑꯅꯧꯕ ꯃꯌꯥꯝꯁꯨ ꯄꯥꯟꯈꯠꯂꯛꯏꯕꯅꯦꯕ ꯑꯗꯒꯤ ꯁꯤꯒꯤ ꯄꯥꯝꯕꯤꯁꯤ ꯌꯥꯝ ꯄꯤꯛꯅ ꯁꯤꯁꯨ ꯃꯁꯤꯡꯗꯤ ꯌꯥꯝ ꯄꯥꯟꯕꯅꯤ ꯄꯤꯛꯇꯤ ꯄꯤꯛꯄ ꯆꯥꯎꯕꯁꯨ ꯀꯥ ꯍꯦꯟꯅ ꯆꯥꯎꯕꯗꯤ ꯑꯣꯏꯒꯗꯣꯏꯔꯥ ꯑꯣꯏꯔꯣꯏꯗ꯭ꯔꯥ ꯈꯪꯗꯦ ꯁꯤꯒ ꯃꯥꯏ ꯄꯥꯜꯂꯤꯁꯦ ꯁꯤ ꯆꯔꯣꯡꯒ ꯄꯥꯜꯂꯤꯁꯦ ꯐꯖꯗ꯭ꯔꯥ ꯃꯌꯥꯝ ꯁꯣꯟꯗꯁꯨ ꯑꯗꯨꯅ ꯁꯤꯁꯦ ꯉꯔꯥꯡꯁꯦ ꯃꯊꯥ ꯌꯥꯝ ꯁꯥꯕ ꯉꯁꯤꯗꯤ ꯃꯌꯥꯝꯅꯁꯨ ꯁꯤ ꯀꯥꯞꯊꯣꯛ ꯐꯩ ꯁꯤ ꯀꯥꯞꯊꯣꯛ ꯐꯩ ꯑꯗꯣ ꯉꯁꯤꯗꯤ ꯈꯤꯇꯪꯁꯨ ꯋꯥꯈꯜꯁꯦ ꯈꯤꯇꯪ ꯌꯥꯡꯕ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯅ ꯈꯔ ꯇꯥꯛꯄꯤꯔꯛꯄꯗꯩ ꯑꯗꯣ ꯍꯤꯗꯥꯛꯁꯦ ꯑꯩꯅ ꯀꯥꯞꯊꯣꯛꯑꯒꯦꯅ ꯆꯞ ꯌꯨꯡꯅ ꯂꯦꯞꯄ ꯃꯇꯝꯁꯤꯗ ꯅꯣꯡꯁꯤꯅ ꯑꯃꯨꯛ ꯌꯥꯗ ꯂꯩꯔꯦꯕ ꯑꯗꯨꯃꯛꯄꯨ ꯍꯦꯛ ꯍꯥꯡꯕꯒ ꯑꯩ ꯀꯥꯞꯇꯤ ꯀꯥꯞꯄꯅꯤ ꯎꯁꯤꯡꯖꯥꯒꯤꯗꯨꯁꯨ ꯃꯌꯥꯝ ꯇ꯭ꯔꯥꯏ ꯇꯧꯒꯦ ꯑꯗꯨꯒ ꯚꯤꯝ ꯂꯤꯀ꯭ꯋꯤꯠꯀꯤꯁꯨ ꯇ꯭ꯔꯥꯏ ꯇꯧꯒꯦ ꯑꯩꯉꯣꯟꯗ ꯂꯣꯏ ꯂꯩꯕ ꯄꯣꯠ ꯉꯥꯛꯇꯅꯤꯅꯀꯣ ꯑꯗꯣ ꯚꯤꯝ ꯂꯤꯀ꯭ꯋꯤꯠꯀꯤꯗ ꯑꯩ ꯍꯥꯟꯅ ꯈꯤꯇꯪꯗꯤ ꯀꯥꯞꯄꯅꯦ ꯑꯗꯣ ꯃꯥꯏ ꯄ꯭ꯔꯣꯄꯣꯔꯁꯟꯗ ꯆꯥꯟꯅꯗꯕꯒꯤꯔ ꯅꯠꯇ꯭ꯔꯒ ꯀꯛꯆꯤꯡꯁꯦ ꯈꯤꯇꯪ ꯀꯩꯅꯣ ꯋꯥꯠꯂꯦꯕꯀꯣ ꯑꯗꯣ ꯑꯩꯅ ꯑꯁꯣꯝꯗ ꯃꯣꯏ ꯐꯣꯔꯦꯜꯂꯣꯝꯒꯤ ꯚꯤꯗꯤꯑꯣ ꯑꯃꯗꯁꯨ ꯌꯦꯡꯕꯗꯅꯦ ꯀꯩꯅꯣ ꯍꯥꯞꯄꯦꯕ ꯚꯤꯝ ꯂꯤꯀ꯭ꯋꯤꯠꯀꯤꯗꯨ ꯍꯥꯏꯗꯤ ꯃꯣꯏꯒꯤꯕꯨꯗꯤ ꯀꯩꯅꯣ ꯚꯤꯝꯕꯨꯗꯤ ꯍꯥꯏꯗ꯭ꯔꯦꯀꯣ ꯕ꯭ꯔꯥꯟꯗꯣ ꯑꯩꯈꯣꯏ ꯚꯤꯝ ꯍꯥꯏꯕ ꯋꯥꯅꯤ ꯑꯗꯨꯃꯥꯏꯅ ꯗꯤꯁꯋꯥꯁ ꯃꯣꯏꯅ ꯑꯗꯨ ꯍꯥꯏꯕꯒꯤ ꯂꯤꯀ꯭ꯋꯤꯠꯇꯨꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯀꯨꯀꯤꯡ ꯑꯣꯏꯜꯁꯦ ꯈꯤꯇꯪ ꯍꯥꯞꯄꯤꯌꯣꯅ ꯑꯗꯨꯒꯤꯁꯨ ꯍꯥꯏꯕꯀꯣ ꯑꯗꯨꯁꯨ ꯇ꯭ꯔꯥꯏ ꯇꯧꯕ ꯌꯥꯏ ꯉꯁꯥꯏ ꯎꯁꯤꯡꯖꯥꯒꯤꯗꯨꯁꯨ ꯌꯦꯡꯉꯒꯦ ꯀꯔꯝꯕꯅ ꯐꯒꯦꯗꯣ ꯑꯗꯨꯗꯨꯒ ꯐꯩ ꯐꯠꯇꯦ ꯑꯗꯨꯁꯨ ꯑꯃꯨꯛ ꯁꯤꯌꯔ ꯇꯧꯖꯔꯛꯀꯦ ꯃꯌꯥꯝꯗ ꯑꯗꯨ ꯁꯤ ꯄꯥꯡꯈꯠꯂꯛꯏꯕ ꯃꯌꯥꯝꯁꯦ ꯃꯄꯥꯟ ꯍꯥꯏꯗꯤ ꯄꯥꯡꯈꯠꯂꯛꯀꯗꯧꯕ ꯄꯣꯝꯃꯛꯄ ꯃꯌꯥꯝꯁꯦ ꯍꯟꯗꯛꯇꯤ ꯀꯩꯅꯣ ꯇꯧꯔꯒ ꯂꯣꯏꯅꯃꯛ ꯃꯥꯅ ꯐꯅ ꯌꯥꯝꯃꯦꯕ ꯍꯥꯠꯈꯤꯕꯁꯦ ꯑꯩꯈꯣꯏꯅꯁꯨ ꯑꯗꯨꯃꯥꯏꯅ ꯁꯤꯒꯤ ꯌꯥꯝ ꯀꯩꯅꯣ ꯇꯧꯕ ꯑꯃꯅ ꯃꯊꯛꯇ ꯁꯥꯗꯕꯅꯤꯅ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯃꯊꯛꯇ ꯌꯦꯡꯕꯗꯗꯤ ꯄꯥꯛꯊꯔ ꯀꯩꯁꯨ ꯌꯦꯡꯉꯨꯗꯕꯅ ꯈꯪꯗꯕ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯀꯥꯏꯁꯦ ꯑꯗꯨꯒ ꯃꯈꯥꯗ ꯍꯦꯛꯇ ꯊꯣꯝꯃ ꯂꯩꯔꯝꯕꯤꯅꯦ ꯃꯊꯛꯇꯗꯤ ꯀꯩꯝ ꯇꯧꯗꯕ ꯃꯥꯜꯂꯦ ꯆꯨꯝꯅ ꯀꯛꯆꯤꯡ ꯈꯛ ꯆꯠꯆꯕꯩ ꯃꯥꯜꯂꯦꯕ ꯑꯗ ꯀꯛꯆꯤꯡ ꯂꯩꯕꯅꯤꯅ ꯑꯩꯈꯣꯏ ꯀꯔꯤꯝ ꯈꯟꯗꯕ ꯀꯛꯆꯤꯡ ꯂꯩꯖꯕꯕꯨꯅ ꯑꯗꯨꯒ ꯃꯈꯥꯗ ꯌꯦꯡꯉꯨꯔꯀꯥꯟꯗ ꯍꯦꯛꯇ ꯊꯣꯝꯃ ꯂꯩꯔꯝꯕꯗꯨꯗꯅꯦꯕ ꯎ ꯃꯣꯔꯣꯛ ꯃꯌꯥꯝ ꯄꯥꯟꯒꯗꯧꯕ ꯃꯄꯥꯟ ꯑꯗꯒꯤ ꯂꯤꯠꯊꯣꯔꯛꯄ ꯑꯗꯨ ꯃꯌꯥꯝꯗꯨ ꯀꯩꯅꯣ ꯂꯣꯏ ꯇꯧꯈ꯭ꯔꯕꯅꯤ ꯍꯥꯏꯗꯤ ꯁꯤꯁꯤꯅ ꯂꯣꯏꯅ ꯍꯥꯠꯂꯝꯃꯕꯅꯤ ꯐꯅ ꯌꯥꯝꯅ ꯀꯗꯥꯏꯅꯣ ꯑꯩꯅ ꯉꯁꯥꯏ ꯑꯃꯁꯨ ꯈꯔ ꯌꯥꯝ ꯀꯥꯕ ꯑꯃ ꯎꯔꯝꯕꯅꯤ ꯀꯗꯥꯏꯅꯣ ꯈꯪꯗꯦ ꯁꯤ ꯄꯥꯛꯊꯔꯒ ꯃꯨꯟꯅ ꯌꯦꯡꯉꯗꯤ ꯂꯩꯔꯝꯒꯅꯤ ꯃꯌꯥꯝ ꯑꯃ ꯑꯗꯨ ꯉꯔꯥꯡꯗꯤ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯑꯩꯅ ꯍꯦꯛꯇ ꯏꯁꯤꯡꯁꯦ ꯇꯧꯔꯒ ꯃꯈꯥꯗ ꯑꯩꯈꯣꯏꯒꯤ
ꯀꯩꯅꯣ ꯑꯃ ꯀꯣꯟ ꯑꯃ ꯌꯥꯔꯦꯗꯅ ꯑꯗꯨꯒ ꯃꯊꯛꯁꯤꯗꯒꯤ ꯏꯁꯤꯡꯁꯦ ꯇꯞꯅ ꯇꯞꯅ ꯇꯧꯔꯒ ꯕ꯭ꯔꯁꯁꯤꯅ ꯂꯣꯏꯅ ꯆꯥꯝꯕ ꯌꯥꯕ ꯆꯥꯝꯕꯅꯦꯕ ꯍꯥꯏꯗꯤ ꯁꯤꯒꯤ ꯀꯩꯅꯣꯁꯤꯕꯨꯗꯤ ꯃꯌꯥꯝ ꯎ ꯃꯣꯔꯣꯛ ꯃꯌꯥꯝ ꯊꯥꯕꯗꯕꯨꯗꯤ ꯌꯥꯄꯣꯠꯇꯦꯀꯣ ꯑꯩꯒꯤꯗꯤ ꯈꯔ ꯌꯥꯝꯗꯕꯅꯤꯅ ꯍꯦꯛꯇ ꯁꯦꯡꯕ ꯌꯥꯒ ꯁꯦꯡꯒꯦꯅ ꯑꯩꯈꯣꯏꯒꯤ ꯃꯥꯏ ꯇꯥꯔꯛꯄꯗꯣ ꯃꯈꯥꯗ ꯑꯃꯨꯛ ꯇꯥꯗꯅꯕ ꯃꯈꯥꯗꯅ ꯀꯣꯟ ꯑꯃ ꯌꯥꯔꯒ ꯑꯄꯥꯛꯄ ꯑꯃ ꯄ꯭ꯂꯥꯁꯇꯤꯛꯀꯤ ꯈꯨꯗꯦꯡ ꯃꯆꯥ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯇꯞ ꯃꯆꯥꯗꯣ ꯑꯗꯨꯗꯨꯃ ꯌꯥꯔꯒ ꯃꯊꯛꯇꯒꯤ ꯏꯁꯤꯡ ꯃꯛ ꯇꯧꯔꯒ ꯇꯞꯅ ꯇꯞꯅ ꯍꯩꯊꯔꯒ ꯕ꯭ꯔꯁꯁꯤꯅ ꯇꯞꯅ ꯇꯞꯅ ꯅꯥꯟꯊꯣꯛꯄꯤꯔꯒ ꯉꯔꯥꯡ ꯐꯖꯅꯗꯤ ꯁꯦꯡꯈ꯭ꯔꯕꯅꯤ ꯁꯦꯡꯕ ꯌꯥꯕꯈꯩꯗꯤ ꯑꯗꯨꯅ ꯄꯨꯔꯥ ꯊꯣꯝꯃ ꯂꯩꯕꯒꯤ ꯆꯥꯡꯗꯣ ꯉꯁꯤꯗꯤ ꯌꯥꯝꯅꯗꯤ ꯍꯟꯊꯔꯦ ꯑꯗꯨꯃꯛꯄꯨ ꯁꯤ ꯇꯨꯃꯤꯟꯅ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯊꯥꯗꯣꯛꯎꯕ ꯃꯇꯝꯗ ꯅꯨꯃꯤꯠ ꯈꯔꯅꯤꯗ ꯑꯃꯨꯛ ꯍꯥꯟꯅꯒꯤ ꯑꯗꯨꯃꯥꯏꯅ ꯐꯥ ꯂꯥꯎꯅ ꯑꯃꯨꯛ ꯑꯗꯨ ꯍꯦꯛꯇ ꯂꯩꯁꯜꯂꯛꯀꯅꯦꯕ ꯑꯗꯨꯗꯨꯅ ꯃꯥꯁꯦ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕ ꯍꯤꯗꯥꯛ ꯑꯃ ꯀꯥꯞꯊꯣꯛꯍꯧꯗꯕꯗꯤ ꯌꯥꯗ꯭ꯔꯦꯗꯅ ꯁ꯭ꯄ꯭ꯔꯦ ꯇꯧꯗꯕꯗꯤ ꯑꯗꯨꯗꯨꯒꯤꯅꯤꯗ ꯑꯗꯣ ꯃꯌꯥꯝꯅ ꯇꯥꯛꯄꯤꯔꯛꯄ ꯑꯗꯨꯒꯤ ꯉꯁꯥꯏꯒꯤ ꯎꯁꯤꯡꯖꯥꯒ ꯀꯩꯅꯣꯒꯗꯣ ꯚꯤꯝ ꯂꯤꯀ꯭ꯋꯤꯠꯀꯤꯗꯣ ꯑꯅꯤꯗꯣ ꯑꯃꯨꯛꯇ ꯌꯦꯡꯈꯤꯒꯦ ꯑꯗꯨꯗ ꯐꯠꯇ꯭ꯔꯒꯗꯤ ꯑꯇꯩ ꯀꯔꯤ ꯂꯩꯒꯦ ꯑꯗꯨꯁꯨ ꯌꯦꯡꯉꯛꯀꯦ ꯑꯗꯣ ꯃꯌꯥꯝꯅ ꯑꯇꯣꯞꯄ ꯁꯤ ꯅꯠꯇꯕ ꯂꯩꯔꯒꯁꯨ ꯑꯗꯨꯝ ꯇꯥꯛꯄꯤꯔꯛꯑꯣ ꯎ ꯃꯣꯔꯣꯛꯁꯦ ꯐꯖꯅ ꯄꯥꯟꯕꯁꯤꯗꯀꯣ ꯍꯥꯏꯗꯤ ꯏꯁꯥꯅ ꯌꯥꯝ ꯊꯋꯥꯏ ꯌꯥꯎꯅ ꯌꯥꯝ ꯀꯩꯅꯣ ꯇꯧꯕꯅ ꯆꯥꯕ ꯆꯥꯗꯕꯩ ꯉꯥꯛ ꯅꯠꯇꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯗꯅꯀꯣ ꯄꯥꯝꯕꯤ ꯑꯃ ꯁꯨꯃꯥꯏꯅ ꯃꯄꯨꯡ ꯐꯥꯅ ꯐꯖꯔꯛꯑꯀꯥꯟꯗ ꯃꯄꯨꯡ ꯐꯥꯅ ꯃꯍꯩ ꯌꯥꯟꯗꯕꯁꯦ ꯑꯗꯨꯗꯨꯒꯤꯅ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯌꯥꯝ ꯁꯥꯡꯇꯣꯛꯈꯤꯗꯣꯔꯦ ꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯉꯔꯥꯡ ꯚꯤꯗꯤꯑꯣ ꯁꯥꯎꯟ ꯌꯥꯗꯕꯗꯨꯗ ꯑꯣꯗꯤꯑꯣ ꯌꯥꯗꯕꯗꯨꯗ ꯀꯃꯥꯏꯅ ꯌꯥꯔꯝꯗ꯭ꯔꯤꯅꯣ ꯑꯩꯁꯨ ꯈꯪꯍꯧꯗ꯭ꯔꯦ ꯑꯗꯨꯗ ꯅꯨꯡꯉꯥꯏꯇꯗꯅ ꯑꯃꯨꯛ ꯉꯁꯤ ꯍꯥꯞꯄꯠꯆꯔꯛꯄꯅꯤ ꯃꯌꯥꯝ ꯑꯗꯨꯗꯤ ꯃꯊꯪꯒꯤ ꯕ꯭ꯂꯣꯛꯇ ꯐꯖꯅ ꯕ꯭ꯂꯣꯛ ꯁꯦꯝꯖꯔꯛꯄꯗ ꯊꯦꯡꯅꯔꯁꯤ ꯑꯃꯨꯛ ꯑꯣꯀꯦ ꯕꯥꯏ